ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯨꯐꯤꯁꯤꯡꯒꯤ ꯋꯥꯔꯤ ꯈꯔ ꯈꯪꯃꯤꯟꯅꯁꯤ꯫ ꯁꯩꯈ ꯑꯕꯗꯨꯜ ꯋꯥꯍꯤꯗ ꯃꯤꯡꯆꯠ ꯂꯩꯕ ꯁꯨꯐꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯅꯣꯡꯃ ꯌꯥꯝꯅ ꯇꯨꯝꯅꯤꯡꯕ ꯃꯔꯝꯗꯒꯤ ꯅꯨꯃꯤꯗꯥꯡꯗ ꯁꯣꯟꯒꯗꯕ ꯗꯨꯋꯥ ꯗꯔꯨꯗꯁꯤꯡ, ꯋꯥꯖꯤꯐꯥꯁꯤꯡ ꯅꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯅ ꯃꯪꯗ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯎꯏ꯫ ꯔꯦꯁꯝꯒꯤ ꯑꯁꯪꯕ ꯐꯤꯖꯣꯜ ꯁꯦꯠꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯇꯁꯕꯤ ꯇꯧꯗꯨꯅ ꯂꯩ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯑꯩꯕꯨ ꯐꯪꯅꯕ ꯍꯣꯠꯅꯖꯧ, ꯑꯩꯁꯨ ꯅꯪꯕꯨ ꯐꯪꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄ ꯁꯩꯔꯦꯡ ꯈꯔ ꯊꯤꯊꯔꯝꯃꯤ꯫ ꯃꯪꯐꯥꯎꯅꯔꯛꯄꯒ ꯍꯧꯒꯠꯂꯤ ꯑꯃꯁꯨꯡ ꯑꯍꯤꯡ ꯇꯨꯝꯂꯔꯣꯏ ꯍꯥꯏꯅ ꯀꯁꯝ ꯆꯥꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯆꯍꯤ 90 ꯐꯥꯎꯕ ꯐꯖꯔꯒꯤ ꯅꯃꯥꯖ ꯑꯦꯁꯥꯒꯤ ꯋꯖꯨꯅ ꯁꯣꯜꯂꯝꯃꯤ, ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯔꯝꯗꯒꯤ꯫ ꯁꯩꯈ ꯃꯖꯍꯔ ꯁꯥꯗꯤ ꯑꯆꯧꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯜꯂꯥꯍ ꯇꯥꯂꯥꯕꯨ ꯄꯥꯝꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕ ꯃꯔꯝꯗꯒꯤ ꯆꯍꯤ 70 ꯀꯞꯇꯨꯅ ꯂꯦꯟꯈꯤ꯫ ꯑꯍꯤꯡ ꯑꯃꯗ ꯃꯍꯥꯛꯅ ꯃꯪꯗ ꯑꯁꯦꯡꯕ ꯃꯨꯁꯀꯅ ꯊꯜꯂꯕ ꯇꯨꯔꯦꯜ ꯑꯃ ꯎꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯍꯤꯔꯥ ꯃꯣꯇꯤꯒꯤ ꯎ ꯄꯥꯝꯕꯤꯁꯤꯡꯗ ꯁꯅꯥꯒꯤ ꯃꯁꯥ ꯃꯔꯦꯡꯁꯤꯡꯅ ꯅꯣꯝ ꯍꯥꯏꯗꯨꯅ ꯂꯩ꯫ ꯃꯐꯝ ꯑꯗꯨꯗ ꯆꯍꯤ ꯌꯥꯝꯖꯗ꯭ꯔꯤꯕꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯂꯥꯎꯅ ꯂꯥꯎꯅ ꯑꯜꯂꯥꯍꯒꯤ ꯇꯁꯕꯤ ꯇꯧꯔꯤ꯫ ꯃꯈꯣꯏꯗꯨꯗ ꯁꯩꯈ ꯃꯖꯍꯔꯅ ꯍꯪꯉꯤ, ꯅꯈꯣꯏ ꯀꯅꯥꯅꯣ? ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯄꯥꯎꯈꯨꯝꯗ ꯊꯤꯊꯔꯛꯏ, ꯃꯗꯨꯒꯤ ꯑꯥꯔꯊꯗꯤ ꯑꯁꯤꯅꯤ, ꯑꯩꯈꯣꯏ ꯑꯁꯤ ꯑꯜꯂꯥꯍ ꯃꯄꯨ ꯃꯍꯥꯛꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯜꯂꯥꯍꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯞꯆ ꯂꯥꯎꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯔꯛꯄꯅꯤ꯫ ꯑꯕꯨ ꯕꯀꯔ ꯖරීꯔ ꯔꯍꯃꯇꯨꯜꯂꯥꯍꯤ ꯑꯂꯩꯍꯤꯅ ꯍꯥꯏ, ꯑꯩꯒꯤ ꯏꯅꯥꯛꯇ ꯃꯤꯅꯥꯏ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯅꯨꯃꯤꯠ ꯆꯨꯞꯄ ꯔꯣꯖꯥ ꯍꯦꯜꯂꯝꯃꯤ ꯑꯃꯁꯨꯡ ꯑꯍꯤꯡꯗ ꯇꯍꯖꯨꯗꯀꯤ ꯅꯃꯥꯖ ꯁꯣꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯥꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯍꯥꯏꯔꯝꯃꯤ, ꯉꯁꯤ ꯑꯍꯤꯡ ꯑꯩ ꯈꯪꯍꯧꯗꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯪꯗ ꯃꯦꯍꯔꯥꯕꯀꯤ ꯐꯛꯂꯥꯡ ꯆꯦꯈꯥꯏꯔꯦ ꯑꯃꯁꯨꯡ ꯃꯗꯨꯗꯒꯤ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯈꯔ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯂꯩꯁꯥꯕꯤ ꯑꯃꯈꯛꯇꯤ ꯌꯥꯝꯅ ꯃꯁꯛ ꯊꯤꯅ ꯎꯔꯝꯃꯤ꯫ ꯑꯩꯅ ꯃꯈꯣꯏ ꯀꯅꯥꯅꯣ, ꯁꯛꯊꯤꯕꯤ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯪꯕꯗ ꯃꯈꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯩꯈꯣꯏ ꯃꯌꯥꯝꯃꯛ ꯏꯕꯥꯗꯠ ꯇꯧꯈꯤꯕ ꯑꯍꯤꯡꯁꯤꯡ ꯑꯗꯨꯅꯤ, ꯑꯗꯨꯒ ꯁꯛꯊꯤꯕꯤ ꯑꯁꯤꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯏꯕꯥꯗꯠ ꯇꯧꯍꯧꯗꯕ ꯑꯗꯨꯅꯤ꯫ ꯕꯨꯖꯨꯔꯒ ꯑꯃꯅ ꯍꯥꯏ, ꯑꯩꯍꯥꯛ ꯑꯍꯤꯡ ꯑꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯕ ꯃꯔꯝꯗꯒꯤ ꯇꯍꯖꯨꯗꯀꯤꯗꯃꯛ ꯃꯤꯀꯞ ꯊꯣꯛꯂꯝꯗꯦ꯫ ꯃꯗꯨꯗ ꯑꯩꯅ ꯃꯪꯗ ꯉꯝꯈꯩ ꯂꯩꯇꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯎꯏ꯫ ꯃꯥꯒꯨꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯐꯥꯎꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯎꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛꯉꯣꯟꯗꯒꯤ ꯂꯥꯛꯂꯤꯕ ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯗꯨꯁꯨ ꯑꯃꯨꯛ ꯐꯥꯎꯕ ꯇꯥꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯆꯦ ꯃꯆꯦꯠ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯤ, ꯃꯗꯨꯗ ꯋꯥꯍꯩ ꯄꯔꯦꯡ 3 ꯏꯔꯤ, ꯃꯗꯨꯒꯤ ꯑꯥꯔꯊꯗꯤ ꯑꯁꯤꯅꯤ, ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯖꯟꯅꯠꯀꯤ ꯑꯋꯥꯡꯕ ꯃꯍꯜꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯨꯒꯗꯕꯅꯤ ꯅꯍꯥꯛꯇꯤ ꯂꯦꯡꯗꯅ, ꯁꯤꯕ ꯅꯥꯏꯔꯔꯣꯏ ꯃꯐꯝ ꯑꯗꯨꯗ꯫ ꯍꯧꯒꯠꯂꯣ ꯇꯨꯝꯕꯗꯒꯤ, ꯇꯍꯖꯨꯗꯀꯤ ꯅꯃꯥꯖꯗ ꯀꯨꯔআꯟ ꯁꯣꯟꯕꯅ ꯍꯦꯟꯅ ꯐꯩ꯫ ꯕꯨꯖꯨꯔꯒ ꯑꯗꯨꯅ ꯍꯥꯏ, ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯍꯦꯛ ꯇꯨꯝꯅꯤꯡꯂꯛꯄꯒ ꯋꯥꯐꯝ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯏ ꯑꯃꯁꯨꯡ ꯇꯨꯝꯅꯤꯡꯂꯝꯕ ꯈꯨꯗꯤꯡꯃꯛ ꯀꯣꯛꯏ꯫ ꯍꯖꯔꯠ ꯑꯇꯥ ꯔꯍꯃꯇꯨꯜꯂꯥꯍꯤ ꯑꯂꯩꯍꯤꯅ ꯍꯥꯏ, ꯑꯩꯅ ꯀꯩꯊꯦꯜ ꯑꯃꯗ ꯆꯠꯂꯨꯕꯗ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃ ꯌꯣꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯃꯛ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯃꯍꯥꯛꯄꯨ ꯗꯤꯅꯥꯔ 7 ꯄꯤꯗꯨꯅ ꯂꯩꯔꯦ ꯑꯃꯁꯨꯡ ꯌꯨꯝꯗ ꯄꯨꯔꯛꯂꯦ꯫ ꯑꯍꯤꯡꯒꯤ ꯁꯔꯨꯛ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯧꯒꯠꯇꯨꯅ ꯋꯨꯖꯨ ꯇꯧꯔꯒ ꯅꯃꯥꯖ ꯁꯣꯟꯕ ꯍꯧꯈ꯭ꯔꯦ꯫ ꯅꯃꯥꯖ ꯁꯣꯟꯅ ꯁꯣꯟꯅ ꯌꯥꯝꯅ ꯀꯞꯄ ꯃꯔꯝꯗꯒꯤ ꯃꯅꯤꯡꯁꯥ ꯍꯦꯛ ꯍꯦꯛ ꯐꯨꯟꯒꯠꯂꯝꯃꯤ꯫ ꯅꯃꯥꯖ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯗꯨआ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯕꯨ ꯁꯦꯝꯕꯤꯔꯛꯄ ꯍꯦ ꯃꯄꯨ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯒꯤ ꯀꯁꯝ ꯆꯥꯗꯨꯅ ꯍꯥꯏꯔꯤꯕꯅꯤ, ꯑꯩꯒꯤ ꯏꯊꯛꯇ ꯊꯧꯖꯥꯜ ꯇꯧꯕꯤꯌꯨ꯫
ꯑꯩꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯁꯨꯝꯅ ꯍꯥꯏꯌꯨ, ꯑꯩꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯤꯕ ꯑꯁꯤꯒꯤ ꯀꯁꯝ ꯆꯥꯗꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯄꯨ ꯃꯍꯥꯛꯀꯤ ꯀꯁꯝ ꯆꯥꯗꯨꯅ ꯍꯥꯏꯔꯤꯕꯅꯤ, ꯀꯔꯤꯒꯨꯝꯕꯁꯤꯡ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯜꯂꯤꯕ ꯑꯃꯁꯨꯡ ꯑꯩꯕꯨ ꯑꯁꯨꯝꯅ ꯅꯃꯥꯖꯗ ꯂꯦꯞꯍꯜꯂꯤꯕ ꯑꯁꯤ ꯇꯧꯔꯝꯂꯣꯏꯗꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯏꯊꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯁꯩꯔꯦꯡ ꯈꯔ ꯃꯍꯥꯛꯅ ꯊꯤꯔꯝꯃꯤ, ꯃꯗꯨꯒꯤ ꯁꯝꯂꯞꯄ ꯑꯔꯊꯗꯤ ꯑꯁꯤꯅꯤ: ꯑꯣꯂꯥꯡꯕ ꯍꯦꯟꯒꯠꯂꯛꯂꯦ, ꯄꯨꯛꯅꯤꯡ ꯃꯩꯁꯥ ꯂꯥꯡꯂꯛꯂꯦ ꯑꯃꯁꯨꯡ ꯃꯩꯆꯥꯛ ꯑꯁꯤ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ, ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯁꯤꯟꯊꯔꯛꯂꯦ, ꯃꯄꯨ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤ ꯃꯩꯅ ꯆꯥꯛꯂꯕ ꯃꯤꯁꯛ ꯑꯗꯨ ꯀꯔꯝꯅꯁꯨ ꯈꯥꯡꯕ ꯉꯝꯒꯅꯤ? ꯍꯦ ꯑꯜꯂꯥꯍ, ꯀꯔꯤꯒꯨꯝꯕ ꯍꯔꯥꯎ ꯄꯥꯎꯖꯦꯜ ꯑꯃꯠꯇꯗꯤ ꯄꯤꯅꯕꯤꯌꯨ ꯑꯩꯉꯣꯟꯗ꯫ ꯃꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯥꯎꯅ ꯗꯨआ ꯇꯧꯖꯩ, ꯍꯦ ꯑꯜꯂꯥꯍ, ꯅꯪꯒ ꯑꯩꯒ ꯂꯩꯅꯕ ꯏꯕꯥꯗꯠꯀꯤ ꯃꯔꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯂꯦ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯍꯖꯔꯠ ꯁꯤꯔꯔꯤ ꯁꯛꯇꯤ ꯔꯍꯃꯇꯨꯜꯂꯥ ꯑꯂꯩꯍꯤꯅ ꯅꯨꯄꯤ ꯑꯃꯒꯤ ꯃꯔꯝꯗ ꯑꯁꯨꯝꯅ ꯍꯥꯏ, ꯅꯨꯄꯤ ꯑꯗꯨꯅ ꯇꯍꯖꯨꯗ ꯅꯃꯥꯖꯀꯤꯗꯃꯛ ꯍꯧꯒꯠꯄ ꯃꯇꯝꯗ ꯍꯥꯏ, ꯍꯦ ꯑꯜꯂꯥꯍ, ꯏꯕ꯭ꯂꯤꯁ ꯁꯩꯇꯥꯟ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛꯁꯨ ꯅꯪꯒꯤ ꯕꯟꯗꯥ ꯑꯃꯅꯤ, ꯃꯍꯥꯛꯁꯨ ꯅꯪꯒꯤ ꯈꯨꯗꯨꯝꯗ ꯂꯩꯔꯤꯕꯅꯤ, ꯃꯍꯥꯛꯅꯗꯤ ꯑꯩꯕꯨ ꯎꯔꯤꯕꯅꯤ, ꯑꯩꯅ ꯃꯍꯥꯛꯄꯨ ꯎꯕ ꯉꯝꯗꯦ, ꯅꯍꯥꯛꯅꯗꯤ ꯃꯍꯥꯛꯄꯨ ꯎꯏ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯈꯨꯗꯨꯝꯗ ꯂꯩꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅꯗꯤ ꯅꯪꯒꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯐꯥꯎꯕꯗ ꯑꯄꯟꯕ ꯄꯤꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯦ ꯑꯜꯂꯥꯍ, ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯊꯧꯁꯤꯜ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯩꯕꯨ ꯀꯟꯕꯤꯌꯨ꯫ ꯃꯁꯤ ꯍꯥꯏꯔꯒ ꯀꯞꯂꯝꯃꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯀꯞꯄ ꯃꯔꯝꯗꯒꯤ ꯃꯤꯠ ꯑꯃꯁꯨ ꯎꯕ ꯉꯝꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯤꯁꯤꯡꯅ ꯍꯥꯏꯔꯝꯃꯤ, ꯀꯞꯂꯒꯅꯨ ꯏꯕꯦꯝꯃ, ꯅꯪꯅ ꯑꯃꯨꯛ ꯍꯦꯟꯅ ꯀꯞꯂꯕꯗꯤ ꯅꯍꯥꯛꯀꯤ ꯅꯃꯤꯠ ꯅꯥꯝꯃ ꯑꯗꯨꯁꯨ ꯇꯥꯡꯈꯤꯕ ꯌꯥꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯨꯝꯂꯛꯏ, ꯀꯔꯤꯒꯨꯝꯕꯁꯤꯡ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅ ꯖꯟꯅꯠꯀꯤ ꯃꯤꯠ ꯑꯣꯏꯔꯝꯂꯕꯗꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯤꯠ ꯄꯤꯅꯕꯤꯒꯅꯤ, ꯑꯗꯨꯒ ꯗꯣꯖꯈꯀꯤ ꯃꯤꯠ ꯑꯣꯏꯔꯝꯂꯕꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯇꯥꯡꯖꯈꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯐꯩ꯫ ꯁꯩꯈ ꯑꯕꯨ ꯑꯕꯗꯨꯜꯂꯥ ꯖꯤꯂꯥ ꯔꯍꯃꯇꯨꯜꯂꯥ ꯑꯂꯩꯍꯤꯅ ꯍꯥꯏ, ꯅꯣꯡꯃ ꯑꯩꯒꯤ ꯏꯃꯥꯅ ꯕꯕꯥꯗ ꯉꯥ ꯂꯩꯔꯨꯅꯕ ꯍꯥꯏꯔꯛꯄ ꯃꯔꯝꯗꯒꯤ ꯕꯖꯥꯔꯗ ꯆꯠꯂꯝꯃꯤ, ꯃꯗꯨꯗ ꯑꯩꯁꯨ ꯏꯟꯅꯔꯝꯃꯤ꯫ ꯕꯖꯥꯔꯗ ꯉꯥ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯨꯔꯛꯅꯕ ꯃꯤ ꯑꯃ ꯊꯤꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯦꯞꯂꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛꯅ ꯍꯥꯏꯔꯛꯏ, ꯆꯆꯥꯖꯥꯟ, ꯀꯨꯂꯤꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯕꯗꯤ ꯑꯩ ꯄꯨꯖꯒꯦ꯫ ꯑꯁꯨꯝ ꯍꯥꯏꯔꯗꯨꯅ ꯉꯥ ꯑꯗꯨ ꯃꯀꯣꯛꯇ ꯊꯣꯡꯒꯠꯂꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯑꯖꯥꯟꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯑꯜꯂꯥꯍꯒꯤ ꯄꯥꯎꯃꯤ ꯃꯣꯖꯤꯟꯅ ꯀꯧꯔꯛꯂꯦ, ꯑꯩꯗꯤ ꯎꯖꯨꯁꯨ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯅ ꯅꯃꯥꯖ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯨꯖꯒꯦ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯉꯥꯏꯕꯤꯒꯦ ꯍꯥꯏꯔꯕꯁꯨ, ꯆꯠꯄꯤꯈ꯭ꯔꯒꯦ ꯍꯥꯏꯔꯕꯁꯨ ꯑꯗꯣꯝꯒꯤ ꯈꯨꯁꯤꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥ ꯑꯗꯨ ꯊꯥꯗꯔꯝꯂꯒ ꯃꯁꯖꯤꯗꯀꯤ ꯃꯥꯏꯀꯩꯗ ꯆꯪꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯕꯕꯥꯁꯨ, ꯄꯣꯠ ꯍꯣꯜꯂꯤꯕ ꯑꯉꯥꯡ ꯑꯁꯤꯅꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯃꯥꯖꯒꯤꯗꯃꯛꯇ ꯆꯦꯛꯁꯤꯜꯂꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯃꯨꯛ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯆꯦꯛꯁꯤꯟꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯉꯥ ꯑꯗꯨ ꯂꯝꯕꯤꯗ ꯑꯗꯨꯃꯛ ꯊꯥꯗꯔꯝꯂꯒ ꯑꯩꯈꯣꯏꯁꯨ ꯃꯁꯖꯤꯗ ꯑꯗꯨꯗ ꯆꯪꯁꯤꯜꯂꯦ꯫ ꯅꯃꯥꯖ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯉꯥ ꯑꯗꯨ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯗꯨꯅ ꯌꯨꯝ ꯌꯧꯕ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯦ꯫ ꯌꯨꯝꯗ ꯕꯕꯥꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯒ ꯉꯛꯂꯕ ꯊꯧꯗꯣꯛ ꯑꯁꯤ ꯂꯤꯗꯨꯅ ꯏꯃꯥꯗ ꯇꯥꯍꯜꯂꯝꯃꯤ꯫ ꯏꯃꯥꯅ ꯑꯉꯥꯡ ꯑꯗꯨ ꯈꯥꯝꯈꯤꯅꯅꯕ ꯑꯃꯁꯨꯡ ꯆꯥꯛ ꯄꯤꯖꯈꯤꯅꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯀꯧꯁꯤꯟꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯩꯗꯤ ꯔꯣꯖꯥ ꯍꯦꯜꯂꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯃꯐꯝ ꯑꯁꯤꯗ ꯆꯥꯕꯤꯔꯅꯨ ꯍꯥꯏꯅ ꯕꯕꯥꯅ ꯇꯛꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯩꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ, ꯑꯗꯨꯅ ꯑꯅꯛꯄ
masjid asida leige aduga numidang nahak ki dawat chukcharaga masi hairamlaga mahak masjid ta changkhre maghrib namaz matungda masjid ta laglaga chak chari amasung mahak ki pothafam ka amatak bi du changkhre ai gi yumlon nabada khomtik labna bi yamle numida du da mahak pumfa faraduna lakpa urame ai khoina mangonda nahak karamna faraglibano haina hangba matamda mahak na hairaglami nakhoi gi mehman oiriba ngang adugi tu fail dagini maramdi aina he Allah angang asigi barkat tagi aibu fan biro haina dua tawi ai gi dua asi hek loibada Allah taala na aibu kopire haina khumlaglami ngahak leiraga ikhoina angang adu yenguba matamdadi ka adugi thongsing adumak thingjinduna leirame adubu angang adudi leiramdre kadom da satkrabano haibasu khangkhidre Abu Amir rahmatullah alayhi na hai aina minai nupi ama yamna hong na yonba thiengnarame mahag yamna masa pai mayang kangi mapukta sitta silli amasung masammana ifa fai magi matawadu dunung sireduna aina mahakpu leiduna puraklaga yumda thamlame nong maina mahakpu aiga loinana bazar satnaba amasung ramzan gi damakta tangai fadana changadaba pochai khara leirunaba hairami maduda mahangna khumlagi Allah gi shukarni mahangna aigi damakta di tha khudimak chap man hanbiri mahag numit khudingi roza helami ahing nongsoi ba namaz solami it naksilaglaba matamda aina mahangonda hai hayang ayuk kaithel chalusi it kidamakta pochai khara leirugadabani masi tabada mahagna khumlagi babuji nahakti dunyada yamna thawai lupa misak amani masi hairamlaga imungda changsinki amasung namaz sonba haukhirami yamna ingna ayat amamam yamna pamna soli kadai fawbage haibabu amasung dojaki singbu ipum naipum pithakluragani haiba ayat asifau yorammi amasung amuktang kanna lauramlaga mahak dunyadagi khongsan khirami Sayed amagi maramda iri madudi numit tarani thoini wuju ama khaktana namaz khuding maksolami amasung sahi taramanga subhe bihiplamde numit kayani mak phawbada kariguma por amata tangdaduna lenki Hazrat Umar bin Abdul Aziz miyamna munna khangnaba misagamani mahaki nupina mahaki maramda sumna hai Umar bin Abdul Aziz dagi hena Allah bukiba misak amma fawba ina ukhidri mahak esage namaz matungda namaz sonphamda phamduna lei amasung duagi damak khut hangalaga kaptuna ahing nongsoiba leli halat aduda karigumba matamda tumkhibasu yawi adubu mikap thoklakpadagi adumak duagi halat kaptuna leli mahakna khalifa oikraba matungda haksang sengdabagi damakta gusal gi darkar oikhide haibadi Allah gi ibadat amasung miyam gi sebada lubkhiba maramdagi mahaki nupiga famdinnaba fawba fangkhide mahaki nupi ase Abdul Malik ningthaugi macha nupini mapa ningthauna awun pot oina sana lupa yamna piraklami amasung mamal yamlaba tangbada mapa leitraba hira amasu piraklami adubu hazratna mahaki begam sahiba aduda haiki nangi sana lupa makhai ase Allah gi damakta muslim fund haibadi baitul malda jama tawsallu natraga ai hakpo thadoku maramdi aina mal sing asiga punna leiminaba pamde begam sahibana hangachai masigi mal sing asita nattana masidagi henba kaya ama leirabasu hazrat nahakpudi thadokpa ngamjaroi masi hairam laga mahaki awun pot khudimak baitul malda jama tawsin khirami mahagna Umar sikraba matungda Abdul Malik ki machanupa yazina amuk ningthau oirami mahagna macheda hangi iche nangna pamlabadi nangi damakta likkon amasung sana lupa sing
अदु अमुक हन्ना पीजरक्लगे मदुदा महांगना खुमी महांगना हिंगलिंगैदा अइना पामखिद्रबा पोतसिंग अदु हौजिक महांगना सीख्रबा मतुंगदा अमुक पामलुखिगद्रा हजरत उमर बिन अब्दुल अजीज न सिरमदाइदा मियामदा हंगी अइना नारिबा सिगी मरमदा मियामना करी खन्नरी कनागुमना हाय जादू तौखिबनी हायना खन्नरी हजरत न हाय मदु नत्ते मतम मदुदा मिनाय नुपा अमा कौशलगा हायरमी करीदगिनो नंगना अइबु हु पिथक्खिबा मिनाय अदुना खुमी दिनार सामा पीगनी अमसुंग लेमना थादोकपिगनी हायबा वासक अमगी मतुंग इन्ना मीना नेकपदगी तौखिबनी हजरत न हायखि दिनार सिंह अदु पुरकु मदु पुरकलबा मतुंगदा बैतुल मानदा जमा तौसिलम्मी अमसुंग मिनाय अदुदा मुक हायखि कना मतना नंगबु उरोइदबा मफमदा चटख्रो हजरत की मतम नक्सिलगलबा मतमदा मुस्लिम को नुपा अमा हजरत की नाकता चंगसिलगी अमसुंग हायरमी हजरत नहांगना औलादसिंगिदमक्ता करी अमतसु खागलमद्रे हजरत नहाक की अंगांग नुपा 10 गुमदोइनी अदुबु मखोइगिदमक्ता लुपा पैसासु अमता थंबिरमद्रे मसिदा हजरत खुमलगी अइबु अमुक्ता फमहल्लु फमलबा मतुंगदा असुमना हायरमी अइने इचासिंग असिगी हक अमता मांगहनखिदे अदुगा अतोपा मीसिंगी हक अदुसु मखोइदा सिन्नखिदे इचासिंग असिना करिगुंबा अफबा बंदासिंग ओइरबदी अल्लाह ताला ना मखोइबु यंगसिनबिगनी मतेंग पांगबिगनी मरमदी कुरान शरीफ ता अल्लाह ताला ना हाइबिरी अफबा मीसिंगी दमक्ता अल्लाह ना वली ओइबिगनी अदुगा करिगुंबा सिंग इचासिंग असिना गुनाहगार ओइरमलबदी मखोइगी दमक्ता अयहा करिसु परवा तौदे इमाम अहमद बिन हंबल रहमतुल्लाह अलैहि फिका के अचौबा आलिम अमनी महाग नुमित चुप्प मसाल ताकपी तंबीबा मदुगी मथक्ता पुंग कुनमरी की मनुंगदा नमाज नफल रकात 30 सोलम हजरत सैयद बिन जुबैर रहमतुल्लाह अलैहि रकात मद कुरान खत्म तौरमी हजरत साबित बनानी अल्लाह बु यामना कीब मरमदगी यामना कबलमी मदुद कनागुम मन हाइखी असुमना कबलबदी मिट उरकलरोय मदुदा हजरत खुमलगी करिगुम सिंह मिट असिन कब हौद्रबदी करी अमुकान खिगनी महांगने तत्तना दुआ तौरमी या अल्लाह करिगुम सिंह कबरदा नमाज सोनबे यारबदी ऐंगोंदा नमाज सोनबगी अयाबा पिबियु अबू सन्नान नहाय खुदा की कसम आई इसामक हजरत साबित बु दफल तौबा यावरमी अमसुंग लैपाक सिरबा मतुंगदा चेक अमा नान थकिबा मरमदगी अहोबा अमा लैरमी मदुदा अइना यंगसिल्लुबदा महाक लेप्तुना नमाज सोनबा उई अइना इमानबा मदा हाय येंगु तौरिबसे करिनो इमानबदुना खुमलगी तुमिना लैयो थौदोगसिगी मतुंगदा अखोइना मागी मयुमदा चटलगा मचानुपी अमदा हंगी साबितना करंबा अमल तौरंबगे मचानुपी अदुना खुमलगी मदु करिगिदमग हंगलिबनो अखोइना थौदोग अदु लीदुना ताहल्लबा मतुंगदा मचानुपी अदुना अमुक खुमलगी सही यांखैदगी अहिंग तुमखिदे अमसुंग कबरदा नमाज सोनबगी अयाबा पिबिनबा तत्तना दुआ तौखी हजरत इमाम अबू यूसुफ रहमतुल्लाह अलैहि इल्म की थबकता अहिंग नुंगथिल लुप्तुना लैब खक्त नतना मतम मदुगी चीफ जस्टिस सु ओइबा मरमदगी यामना मथौ चिनबा मिसक अमनी हाइबसि मियामना खंगनै मसिगी सु मथक्ता हजरत इमाम साहेब नुमित खुदिंगी नफल रकात चनी सोली हजरत मोहम्मद बिन नसर रहमतुल्लाह अलैहि मिंगचल लैबा मुहद्दिस अमनी महाकुमना नमाज सोनबदा थवाय यावबा मी पंगथोक थोकलरोय नोंगमा महांगना नमाज सोलिंगाइदा मराई पक्ता खोइना चिकपा मरमदगी ई थोकलमी तविगुमसुंग महाक करी अमता लेंगबा ओटपा लैखिदे अमसुंग पुंगनिंग चंगना सोलिबा नमाज अदुदा करी अमता अहोंगबा लैखिदे महाक नमाज सोनबा मतमदा उचुप गुमना करी अमता नोंबा हाइबा तौदना लेपलमी हजरत बकी बिन मुकल्लिद रहमतुल्लाह अलैहि नुमित खुदिंगी तहज्जुद अमसुंग वितिर की नमाज दा कुरान खत्म ममम सोलमी
हजरत हन्नाद रहमतुल्लाह अलैहि मुहद्दिस अमनी मागी शागिर्द अमना हाय हजरत यामना कप मिसक अमनी अयुक अमा महांगना अखोइबु परा ताकपिरमी अदुगी मतुंगदा नुमित युंग फाव नफल सोंदुना लेरमी अमसुंग मदुदगी युमगी माइकैदा लेंखिरमी ngahaki matungda amuk halaklaga johar gi namaz imam moiduna solami amasung asar fawa nafal sonduna leikhi asar gi namaz sumahang ni imam moirami asar dagi maghrib fawa quran tilawat tawduna leirami maghrib matungda di ayhag yum da halakle aina ngakladuna hazrat ke yum thangna bami amada hangi hazrat asi kaya yamna ibadat tawbagi nupa aduna khumlagi सही हुमद्रादगी असुम नमक इबादत तौरक्लिबनी महांगना अहिंग तौब इबादत अदु करिगुमसिंग नंग नौरमलबदी मसीदगी सु अमुक हेन ngaklamgadabani हजरत मसरूफ रहमतुल्लाह अलैहि मुहद्दिस अमनी महाकी मरमदा महाकी नुपीन हाय महागी यामना सांगना नमाज सोली मरमदुना महाकी खोंगी खुगोम सिंग अदु मतम खुदिंग मक्ता पोमदुना लेखी अमसुंग अइना महाकी मतवदु उबदा नुंगसिरक्तुना महाकी तुंगदा फमलगा कपलमी हजरत सईद इब्नुल मुसैब रहमतुल्लाह अलैहि चही यांखै फावबा एसागी नमाज की वजूना फजर की नमाज सोलमी अमसुंग अबू मुअम्मिर रहमतुल्लाह अलैहि की मतांगदसु सही निफू फावबा एसागी वजूना फजर की नमाज सोलमी हाइन ईरी हजरत इमाम गज्जाली रहमतुल्लाह अलैहि ना ईरी मदुदी ताबीन निफू तसेंगना एसागी वजूना फजर की नमाज सोलमी मखोई की मनुंगदगी खरदी सही निफू फाव तत्तना अमल असी पांथोखी हजरत इमाम साफी रहमतुल्लाह अलैहि रमजान थादा नमाज मनुंगद कुरान शरीफ हुमफूरक खत्म तौरमी हजरत इमाम अहमद बिन हंबल रहमतुल्लाह अलैहि नुमित खुदिंगी रकात चहुम सोलमी अबू यताब सुलमी रहमतुल्लाह अलैहि चही निफू फाव अहिंग नुंग सोइबा कप्तुना लेली अमसुंग नुंगथिल चुप्प रोजा हेलमी मसीत नत्तना अल्लाह वाला सिंगी थौदोक लिसिंग लाख कयामरुम इतिहास की लायरिक सिंग द इथोक बिरमी मदुगी मनुंगदगी खुदम मोइना खरदंग हाय जरिबसिनी अल्लाह ताला ना अइबुसु अमसुंग ताबीरिबा हजरत सिंह बुसु अल्लाह वाला सिंह असगी मतौ तमजबंगम हनबिसनो